ngasi nupi lan gi thawramba sida Delhi da akhoi DNCC ga tawraga khoise Jantar Mantar da Civil Protest amasu nupi lan gi thawram pangthokpa yawba lakpani mai mara de gi akhoi ahum se ado mokoina ngasi akhoi gi Delhi Police te gi pung baro khara helakpa dai da aina leiriba room asigi second floor bo ka khalaga direct room bo laaga ngasi dasi protest ase yawba yaroi haidena akhoi ahum se how arrest tawra thamme hoji thaja bidraga sumaka da kai da room side ki tholok pe yaroi haba potu ni ji thamme se adu bo khoi gi hangjani ni se ngasi akoina akhoi haibasina akoina kari akaiba tawrogi kari lanba tawge akhoi di ngasi bauta lairiba akhoi gi manipur gi oiriba phibam sigi amutang tangdu lagta na ba icha isu singi tungi future gi damakta khalaga haijaba tawjaba ngatani aduga masi sumaina harassment piraga aibu sumaina phajal laga punjelaga mafam khudimakta thamaga akhoi gi mangkhriba Kamal Babu tholakadra laikhidraba jiri gi tarutugi maigi justice phangdoi haraga di kaisu kaide tawbiyu akhoi di afababu tawbiraga di kem kaide leijage aigi voice namda na bahona bodo maduni hena chakhulakani habase kawbiganu ngasi akhoi da tawbiriba punama na center oigera state oigera leiriba punamang da khoi su praja amani democracy right ni masida asi athing bathama agadi taseng hena sumsum nusina da ba haba potu la di si masi yam niyom cha da bani ngasi nupi lan gi function tawriba manipur da celebrate tawba poto akhoi na stage da leiriba akhoi gi furup cha myam ga punna akhoi gi oiriba May 3 ta gi last year May 3 ta gi oiriba posida kitang condemn tawdana khotana tabi na ba haidana praja puna maki khalaga hona jaba potsida sumaina tawr pasya nungaite aduna praja leiriba puna mangnasu kanana chumbano kanana lanbano habado huji decide tawba matam yore sumaina tawdana khoibu namda dana hona biba makhoi gi wangang bagi sakti phanganda bagi pot hona biba masiam lali huji su mapanda phammi nupi gi police aduga makhada mayam ama leiri aigi huji video lojari basida ai adum mayam du ucharake aduna masigi justice se amtandi khoi myam manaraga to minasi khoi kyam kuina sumaina namdara thamkhidoino khoi lengak sina khoi nahan kesuna dimo khoi gi separate talaiba khoi gi MLA taragi Jantar Mantar da moi phanggi ba potu dadi ayaba pi demand tawiba union territory demand tawiba separate pu tawiba dudi moi gi phamba dadi allow tawi aduga praja khoi gi innocent oiba khoi thani pan gi angang lekhidaba chahi ani makhai gi lekhidaba ita roi ahum lekhidaba adregi chanupi chahi nipan gi kesuna tab lekhidaba lawdo ubada nomai kaptharak bada Sofia lekhidaba adugumba mayama ma khoi gi jiri da chanupa amana achumbe gi damakta justice da tawbuda loima sopa panna sibana ba mayama ma hogre adugi mamang da gi su hodana la aba tha trampan sida thokhiba thodok mayam sina sakini akhoi bu sum kyang kuina sumai thambido sina te koina pambadi tasengna akhoi bu tangdu laitana lehenbiu maikai mari chatpa yada ba yahanbiu relief camp da leiba se mai mafam da halanbiu haba demand da ko changjan ba potni masi ako afaba thabak tawge haba potta sumaina namdharaga di hen praja ga leiriba lengak pairiba punama ka yekna bo orakani masi tawbida bana phai matung tabada su akhoi da tawraga su atopa matung tabada tawbiganu nahan tang taragi akhoi gi International Human Rights Day gi chakada ba su tang mapanda kasunata ba khoi Kamal Babu gi wife ki mai governor da changbagi appointment matang da khoi la katang mateng pamubai da magda nungdin pung ni dei na mapan bu phara thamba sugumba yamna natai pudai cha da bani ti niyom se sumaina lona karamba right ta karamba kano da samvidhan makha da leibano masi punna amtang khangmina raga praja amuta oina masi akhoi namdha basum hore ha base khangmina ba ma thau tare aduna praja miyam dai basi so leiri baibung ipa khulnga pa sing loimak gyan taraga amuktang di achumbe gi damak le mina se habado masi haijage haidana ngasi video se